ngasi phongkiba tungan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada Kuki da chana thaknaba pot thilamba meitei nupa ma phare miyamna mayum thudekhre Kanglup ani gi marakta tha ani hen ungkhana duna leiringai serakta Kuki sing chana thaknaba yauna tungan na posai thilubani haiba miwema miyamna pharba matung Khudong police station na sinakre khoisaunarba miyamna Kuki da pot thiluba meitei adugi mayum thudekhre khulgi tandokre Kuki da posai thilambagi marala pharaba mi adudi texam laibung laikai digi naurem camera sai kuntrang nitu apopa laikidraba naurem ingwasa kawe khoisaunarba khulgi miyamna ngara nungthil mifam pangthoktuna mapu khulda lehendana ba warep laukraba matung ngasi nungtul miyam horoktuna mayum thudekhibani miyamna mayum thudekpa sangnubada yumadud miyamata leiramde Kuki da posai thilambani haiba miyedu ngarang numidang Khudong police tagi thadokra haide thawdo asing ngarang nungthil pung marirom tabada Thawal district ki langthel mamang da leiba hangoi pat ki area ra thokibani langthel mamang singda bolero amada miyai khra laklaga khamduna numai paiba miyai khra kumtharakpa miyamna lapna unaki tungda bolero da lakpa miyai sing aduna handuna satkraba matung activa ama thauraga naurem camera singlomdagi kumtharakpada miyamna phaduna wa hangbada Kuki da posai thilubani haiba khangmangambaga loinana police sinarakhibani miyai du hanadagi singnaduna miyamna su chenaraga leirakpa misakna haidi Texam gi masing yamlaba maira pai bisna ngasi nungthil haunaruba tawdana thoknaraktuna Kuki da posai thilambagi maralda mayum sidokhibaga loinana thawdo asida senariba miyesi mapunchi supagi oina texam da laibi yaro amadi mapu kanagumana sangjafam pirambasi yaro haina miyamna phongdorakhena su pausna makatana supalli Makasa tharak poina to papaw Manipur gi matangna prime minister bu wafam khara phongdo hanabagi dama no confidence motion pukhre Manipur ki issue asina maram oiraga Narendra Modi na lusingba BJP ki government asigi mathakta Congress ki MP Gaurav Gogoi na no confidence motion thangalakpa loinana speaker gi mekedi ki ayaba pikre Congress ki MP Gaurav Gogoi na thangalakpa no confidence motion adugi matangda Lok Sabha gi speaker Om Birla na hai motion asigi matangda rule gi matung all party lusingba singa khanaraba matungda sab matam member khuding makta khangalagani ngasi house asina numijungba pung taragani thui tabada amuk hanna khannarakpa matamna no confidence motion gi paper asi house table thamki speaker na hai house asina MP Gogoi gi maikei gi government gi mathakta pukhatpa no confidence motion ama phangki hiramasi gi matangda Gogoi gi maikei gi house gi permission lawna pakhanki maduda house na hausit lairiba council of minister gi mathakta thajadabagi motion asi khanabada yapa pikhibani Gogoi na house ki permission lorba matungda speaker gi mekedigi motion asi ayaba piba member kya no haibadu masing thiki maduda opposition party ki alliance India da yauriba MP singna lep khatuna masing thibada yabu loinana speaker na house asida no confidence motion khanabada ayaba piki opposition alliance ki lusingba mana phongdorakpagi matungina opposition gi mekedi gi government asida thamliba thajadabagi motion asi prime minister Narendra Modi na Manipur thoklib irang asida tangai fadana wapum khara phongdo hanabagi damaktani haidi panbayai ngasi gi house asigi ahau sarukta opposition gi alliance ta yaudaba BRS Bharat Rashtriya Samiti gi M nama Ganeshwar Rao no government gi mathakta no confidence motion ama muptokhi no confidence motion asida opposition party na MP masingda maithiba yai dubu Manipur gi issue asida khanarakpa opposition party na soidana mai pakan haina opposition gi lusingba mana phongdorakhi Manipur gi issue asigi matangna khanarakpa government gi maikedi gi Union Home Minister Amit Shah na pakhumpi na ba CM sai haiba khange adubu tangai fadana prime minister Narendra Modi na hiram asigi matangda wapum khradang oirabasu phongdoknabagi dama khongthang asit lokhalakpani opposition lusingba sina phongdokli no confidence motion asi house ki member ama hekta na pukhatpa yai masigi dama hawang thupa numit amagi ayuki pung taragi mamangda notice issue tawgadabani hariba motion adu da yamdrabada member yankai na support tawgadabani masigi matung speaker na house ta lauthokpaga loinana motion asi khanagadaba numit amadi matam all party ki lusingsinga mi pangthoklo matungda lauthokadabani panba yabdi Lok Sabha lairiba apunba member masing sangwaga ni fugo humdoi laibigi manung sit manga hanglibani BJP na lusingba NDA da member sahunga kuntra lairi opposition alliance India gi member samanga ni form masum member humfuna nakalamata da support tawduna lairi amaram na ngasi su Lok Sabha da Manipur gi issue osina maram moiraga house ki proceeding nungtil pungani pawa adjourn tokhen su pausida makatana phongdorakli makasa tharak poina to pawa mana bus ani mai thabr siena mapan phare bel thokre
Dimapurdagi Rapid Action Force purakpa bus ani ngarang NH2 Sapraimena mai thakiba adu sinabani haiba Zobainala ma yauna punami mapal Kangpopi District Police na phare hadi phara basing adudi Amjen Lens Kipgen sei kun manga Sapraimena Jangmi Len Kipgen sei kun nipan Molnoi Village amasum Saigolal Kipgen sei kun traga mathoi Molnoi Village Thangboizam Kipgen sei kun go humdoi Sanamari Village Zona Sitlau sei kun tra Sanamani Village amasum Zango Hau Kipgen sei kun Sanamani Village Saitin San Kipgen sei kun trangni thoi ti Fainom Mango Kipgen sei kun trangni thoi Bongmol Village amasum atopa Zovenal nupa mani Police na makoi bunga si court puthoke dubu makoi bail thadokre ri Makasa tarak poina to perform New Delhi the center ga UPF KNO ga wari sanakre Central Government ng United People's Friends UPF amasung Kuki National Organization KNO ga New Delhi da makata na wari sanakre Kuki lalauba amasung center gi marakta nga si satakhiba wari sanaba si May ahungi matungda ahanba formal wapne mi phamne haukiba May ani makhairo masida informal oina wari sanabadi laikre ngasi center ga satakhiba political talk asida Kuki Zawmiyang gi mo chiliba UPF Ken Obu Sogat Pamasum Tokhabi administration ki demand center na PBU haina takshin boina Kangpopi district ki amgi phide miyamna maru oina nupi sina wakat mi pampamkre Committee on Tribal Unity Kotu Sadar Hills Kangpopi na lusingduna satakibo wakat mi pamaduda wari sanaba sida aikhoina UPF amasum Ken Obu Sogali Kuki Zawmi singidama Tokhabi administration lakto aikhoina tokhaina hingna bu warep lawre handuna satlaroi tung koiba solution asi supnagi tokhaiba administration oigani haibne sum plate card sung sijanaki gamgi phaida wokat mi phamlingai serakta Kuki Zo Fruki atai members na tungwan searchingda UPF amasung KNO gi wari mai paknaba thauniki hairi kotugi general secretary Lamin Lun Singsin hai solidarity peaceful sitin asi Kuki Zo miyamna taliba tokhaiba administration gi demand gi pausal piba oinani Demonstration asi Kuki Zawmiyam gi mot singduna wari sanari ba UPF amasum KNO gi lusingbu singbu sagoli haib utpaga loinana wari mai paknaba thauni boina sinmani UPF amasum KNO ga formal oina wari sanabagi thabak sathanaba center na matam sana warep lawrakliba asi aikhoina thamoi singa thagali Prime Minister Narendra Modi gi leadership makhar India government na Kuki Zaw problem asi loishinna ba thabak Lakholakane amasung tungkoibu solution ama laknaba thauna pana tokhaiba administration lauthorakani haibasi aikuna thaje Manipuri nupiani bu phithongdana sanhanba amasung ikai khumnaba mangali haina maral siriba thaudok chenabasing capital punishment piu haina ngasi pangthokiba solidarity and peaceful sit and aduda kholau lauki hari ngasi su Manipur gi meitei nupi sing ahum subu nupi lan gi damak sem sab loire Mizoram su meitei nupi sing na lemna tharu hena phongdora khena su pau sida makhatana su palakli makasa tharak poina topa pawmra lehori be MLA yankhai gi mathakta Manipur miyamna warep laurakani kokomi Hauzik lehori be MLA yankhai na lawpham thokpa thaudang adu lawraktaba tarabadi makhoi gi mathakta Manipur miyam gi oiba warep ama lawrakani haiba section wapam ama kokomi coordinating committee on Manipur integrity gi mekedi gi phang thamkre ngasi lamper pata leiba UCM gi office ta pawmising unabada kokomi gi media coordinator thoksum somarendro na hai Manipur thoklibi irang asida susat na riba Kuki militant singna ground rules thugaiduna meitei da attack sa tharak pa hauzik su leptri masida India government na Kuki militant singi mathakta action amata lokat pa su leitri ta shengna India government na yengliba miyeng asi kari no haibisi Manipur miyam da samamnaba mapukli maramaduna hauzik sa tharak liba parliament session asida Manipur gi irang asigi matangda puthokuna khanabaga loinana India government na kari miyeng yengliba gi haibadu house thamanana ba lehori be MLA yankhaina amat oina warep lauduna takshin gadabani karigumba masi thabuk to onthokta taragadi Manipur miyamna makhoi yankhai gi mathakta akan warep lorakani hari somorendro na makhatana state asida leidiba central paramilitary force na Kuki militant singi makeida lepa makhoina crime sa thabada tumina yengduna leibigi thaudok kya lekre ngasisu India Myanmar border town na leiba more da Kuki militant singna meitei singi yung kai market tumna mai thabada yengduna leibigi wapum amuk thulakle asiguma thawong sing asina India government amasum Kuki militant singi marakta aron wari ama lainarabra haibisi singna da bangamde natragana Manipur bu colonial state oina laurabra haib wang asi India government hangningi
Indo-Myanmar border town oiriba Moregi Ward number 1 dagi 9 fawba sigi akoibda Central Para Military Forcing Mathangsina Assam Rifles BSF amasum CRPF ki company sing haujigle asiguma mafam asida ngase Kuki militant sing sangsilaktuna market yauna meitei singi yum kai kya tumna mai thakiba matamna mafam adu leiba Central Paramilitary Force na tumina yengduna leithokpagi maram karikino Moregi thagdo asida natana irang asigi manunga tongan mafamsina Assam Rifles na Kuki militant singa puna leiminaramba Kuki militant singi maikai da leptuna meitei de attack tauba yokshilakpa asina singma thawong sathabigi wofam kyasu mamangna leikrabani ngasigi masigi matana Manipur miyamna wakatkibasu leirabani aduga amaromda state forcing buna makut pulaga thambagi mami amustari asiguma thawong kya asi uraga India government Manipur bu karamna khanbagi amadi karimi yengmagi habisi hauju asobu wangoirakli Manipur si India gi state ama oina uraba amasum Manipur miyambu leba asigi citizen oina khalagana karigi damak miyamgi punsi amasum lanthum ngakpidribano miyamgi yung kay amadi lanthum kaya Kuki militants mai thadana manganba numay kapsinduna attack tawura center gi paramilitary force na yengduna leiriba karigino India government Manipur yengliba miyeng si karino haibadu tangdang ba ama haibiro haiki Somarendro na makhatana English ngani tarago humdoide matamadugi Mizoram gi minister yauna Kim Kuki NPM sum Kuki Organization for Human Right na Manipur gi Indo-Myanmar border fencing khawale na matamadugi UPA government ki Prime Minister Dr. Manmohan Singha ayibasi role tharamba sina Manipur gi wathok asida ngallingai digi hauna Mizoram government gi khut yaure habisi mayek sengna mamitare Manipur hauju tholak libi irang asigi marum na karigumba aron me agenda khara Khudong oina Mizoram Chief Minister Zoram Thanga gi Greater Mizoram gi manglat Kuki len natraga India gi state masing hengat hananaba aron agenda ama lairabra singnada mangamde adumapu India government na fana honarabasu Manipur gi apun masaktam masum ipai pusung thambira mangam khaidi Manipur miyam na ngakani habisi India government na munna khangba sumgani hainasu Somarendro na phungdoken su paus da makatarakli makasa tharak poina to pawna sagolban terada Zoram Thanga gi ifisi mai thakre amarom dana Mizoram gi CM class yaudaba CM ni Mizoram gi Chief Minister Zoram Thanga gi thawung singi mekteng si Sagolban Assembly constituency gi Sagolban Moirang ler amasum Pasui Assembly constituency gi Tera Kaithil Mizoram gi Chief Minister Zoram Thanga gi ifisi mai thakre Sagolban Moirang ler ta satakhiba Mizoram gi Chief Minister gi ifisi mai thakhiba duda Mizoram gi Chief Minister Zoram Thanga gi thawung yaningde Manipur ima gi saktam khaibi yaroi Manipur gi narco terrorism marufongna muthatkadabani ima lebakna yefare habigi khulaw kya lawki Mizoram gi Chief Minister gi ifisi mai tharaduna SPC Sagolban gi member RK Sushilatana hai Mizoram gi Chief Minister Zoram Thanga si narco terrorist ki leader ni Manipur da thokliba irang issue asigi horakpam karino haiba mahakna khangna karigi Manipur gi jati gi mayokta satkiba rally eduda yauksinduna Manipur bu hunduna ngang sakpa si Manipur ga yulo naribi state amagi Chief Minister na satkadaba lisanate Mizoram gi Chief Minister gi thawung adubu pendaba masum yaningdaba phongdoktuna SPC Sagolban ma ki ifisi mai thakre mai thabani amasum 760 haiduna north east da leidiba state target ki fajakraba apun bigi sakta modubu Mizoram gi Chief Minister Zoram Thanga na thadatnaba hotnare haiba wafam su thamki amarom na ngasi Pasui Assembly constituency ki Tera Kaithil dasu maike dongi miyamna thulaktuna Mizoram gi Chief Minister Zoram Thanga gi ifisi mai thaki Mizoram gi Chief Minister gi ifisi ge du mai tharaduna Tera dagi maira paibi nupi aman hai Manipur da haukiba me ahum dagi haujik thoklibi irang asigi manungda Mizoram gi Chief Minister Zoram Thanga na Kuki singi misang da sangduna irang asi hena sakthokna ba singsep tharakpa silebak thibini Mizoram gi Chief Minister na Manipur bu thugaina ba lalong kya satharaga su mai pakaloi Manipur mase sungta tahaloi amadi Manipur gi Kuki militant sing marufona manghangani haina paladuna Manipur gi miyambu singnarak fazadaba wahi wata adugi mayokta Manipur gi nupi singna amat oina leminasi Manipur imabu amat oina pun sinduna kanminasi haiba wafam su mahangna thamkhe amaromdana Mizoram gi CM class yaudaba CM ni Mizoram gi Chief Minister Zoram Thanga bu class yaudaba Chief Minister ne haina Manipur gi Chief Minister N Berena sai khibaga loinana European Union da round reality khangdaba wangang loidabani haiba wafam su thamkhe Manipur gi yumlo naribe Mizoram gi Chief Minister Zoram Thanga si yamna class yaudaba makal gi CM ni militant gi wakal da leiba CM ni state ama haiba sikarino nation ama haiba sikarino haiba Zoram Thanga na khangba koiram khiroi haina Berena phungdoki
Assam ki district ama oirambadagi yamna wana honadun state ama oikiba Mizoram ni amadi Manipur ga Mizoram ga yamna khenai haiba wafam thamladuna Chief Minister N Biren hai Manipur di maning makhatam nation leba am oina sei lising ani hena maning makhatam na marum dum lerakani yomlo nari ba leba kyana yeknaragasu madubu thengnaduna ningtama ngaktuna lakhiba Manipur ne amadi Zoram thangana madugumba Manipur gi history edu kaugdaban hena fagan haiba wafam thamki Irang asida awana tarabasingda solidarity utuna satpa rally da Zoram thangana yawbada karisu kaidi haiba wafam Chief Minister na thamladuna Zoram thanga yawna satliba rally da state amagi Chief Minister da ngangloidaba phajadabu waiwata yawba placard paidun sakhiba du lebak thibani English khara nganglaga lairik haibana ti haina saphongdoki Manipur gi internal matter da amughana yumlo naribisingna khut thengjin birakano maduna tungna aphaba khak oiroi haina Chief Minister N Biren warning tokki European countries singna Manipur gi ground reality gi maramda kari khanglabagi khangdana wangangun haibu wafam Chief Minister na thamki European Union India asibu thugai hibani aikoi state asibu thugai hibani haibu wafam thamladuna Chief Minister na hai haujuk thokliba Manipur gi irang asi Hindu amasum Christian gi marakta thokpa irang nati haujuk Imphal search kya karisu tawduna leiri haiba European Union na khangbasungani mapana gi lakpa India gi amasum Manipur gi lammun gi haina khanba element khara gi victim card sanaraga kapsinaraga lauksinaraga semjin sajin history kaya tawraga European Union da khanabada kigidaba aikoi Manipuri masanati madura kigidaba birenati haiba wafam thamkhibaga loinana makoina tawningba tawraksano aikoi gi lebak aikoi gi nation di aikoi na kangani haina Chief Minister N Birena phongdoki amaromdana Kuki singidi se sangwatana pikhalai meitei gi di pikhalakte National Commission for Women's ki chairperson da hauziki irang asiga mari lenana nupi amadi angang sing da otnaibigi matang Kuki singi maikei digi se sang mayam pikhalakbasu meitei singi maikei digi di pikhalakti haina khangalak lairi ngasi senior citizens club Manipur gi members sing housing Imphal lairi National Commission for Women's ki chairperson Rekha Sharma unaduna haujuk Manipur da lairiba ungkhatnariba phibam sigi matana kupna khanaduna athubu matamna nupi da sathaba miyot mine asi thingnaba mari Manipur da athubu da hana gumna tangdu leitaba ma oirakna begi matangda mamutana khanakhra hari hanagi India gi president oiramba APJ Abdul Kalam na ikai khumnakraba laikhidraba freedom fighter is Sursan gi loinabi Ibetombibu maki mayumga loinana hingna mai thatuna hatkhrabi laikhidrabi asigidamak matik sabe action lokhatpinaba central government amari state government ta taksinana bigidamak ta su aibes serol pisinduna wakatki chairperson masamang sunupida sathaba miyot mine kudingmak FIR panbidu National Commission for Women's India wakatpina vamadi Manipur athubu matamna tangdu leitaba punsida halakminana bahona minasi amadi Manipur gi citizen kudimang nasumasi gi thawdang asi lomminasi haina phongdorakhi hairi mana Manipur lagli besi maike ani maki wakata balakone Kuki isil inauk singidi amata sithadana report pirei adubu maite isil inauk oinadi marik suma report amata phangde haba wapam phongdorakhi haujikti asigum musingasi amata losin pham thokte haina su khangalakhi hairi ngasigi senior citizen club Manipur gi wakat asi lumna lawbuga loinana central government su bukhatkani haibigi wafam thamlamki haidena su pawsta makatana su palakli aduga hausa koina di myam pawsta matang se lusinjarage amasu myam punana update ngaminasi